मीगी मथक्ता मराल सिदुना वा ngangdringeida Isana Toukhiba Aranbasing adu Hana Ningsingba Chumgani Hauzik lamdam asida oiriba tangdu leitadabagi phibam ase Congressna chahi 15 lengak pairingeida ngayhak ki oiba electoral politics sathaduna maru hulambadagi oirakpani haibasi khangjinba chumgani haina BJP Manipur Pradesh ki Spokesperson Moirangthem Ashnikumar na Congress Party ki mathakta maral sikre Nityaipa chuthekta leipa thamba sanglenda pangthokiba paugi mifam amada wafam ase phongdokladuna mahakna hai Central Madi State animakta lengak pairiba BJP ki working principal di Antyodaya haibadi tola taraba shing yokhatuna manaba thakta pukhanaba khonabane Prime Minister Narendra Modi na lengak hek pairakpadagi India si angakpa mawangda transform tawraktuna malemgi leibak singna ikai khumnaba utlibani Congress Party ki lengak matamda sotharamba scandal amadi senja thumjagi hainabina leibak asi angakpa phibam amada leirambani adubu ngasidi Congress Party na achumba afaba saduna yumpham yaudaba wafam kaya ngangsaktuna prajamiyam lana lamjingnaba honari BJP hullaga wa ngangdringeida Congress Party na masagi puwari kupna nainaraba matungda wa nganglabadi hena mapung fagani okram ibobina luchingduna chahi 15 lengak pairingeida ban blockade kayarak tawki makoi gi lengak matamda maralaizadaba miyoi lising amaga chamanga ga kunipan fake encounter da punsi lomki haibasi miyam na hena khangnarba wafam asi BJP na political mileage launaba hekta haijin manate Supreme Court na haibani Congress lenga ki matamda chothakiba extrajudicial killing sing adugi case kaya amasu ngasi su Supreme Court leiri Manipur gi buwari da fake encounter da mi hatkiba si Congress na pankiba chei 15 gi manungda khaktani Armed Forces Special Powers Act ki marumda Congress lenga na chothakiba mi hat mi pun sing adu Manipur gi miyam na kaidongnungda kauroi matam sangna ki akhang amagi makha da leiramlaba Manipur ngasi di BJP gi Nongthombam birana luchingba lengak lakpadagi Manipur gi mafam ayambadagi Armed Forces Special Powers Act lautoktuna Manipur asi tangdu leitaba phibam amada hanjulakhibani hainasu mahana makata na phongdokhi matang khudi makta hajik thoi birang asisu akoi hena shanti leinaba development leinaba conflict situation ase akoi result of nothing pangmo hotam se politicized tobi wangang sang mayama se ngang ma thengnei masi laibak yam thibani ain thamjage aduna koi khudimak Manipur prajamiyam na shanti pami Bharatiya Janata Party shanti pami bharaki adumba leaders na shanti pami Manipur se asumbatik yamna maruena honorable prime minister logo lamdam mamani aduga amasu haijeningi aukiba aduman parliament nongju mi phamda aukiba sai 2023 da honorable prime minister honorable union home minister na bharaki parliament na mayek sengna asumana handak tholiba Manipur ki sathre conflict asigi matang na mayek seng thambi khare masisu kana ambasingna prime minister tumilai home minister tumilai habse haibi danaba aina press media gi thongda aina appeal tawchedi